ngasi numida waram phongkiba tungan Manipuri sifong amasung thokiba thawdo wathokisingdagi maruoibi I pausing miyamna thamjagi ahanbada kangla pawdagi lakhosaraga trong laubida Kuki singna bomb gi attack thadarakhre Moirang nu bomb gi attack thadarakpada ama sire manga sokli ngasi nungtil pung onga makhairam tabada Chusampur district ki trong laubi maningda leiba wangthokdagi Moirang da bomb gi attack thadarakpada hanagi Manipur Chief Minister Moirang koireng gi yumda bomb kapsilakpada arang phamphamba RK Rabai sei humdra rom suraba masire mioi manga asu apanangbadagi lekanakre soklaba singadu sendra rota leiba salam nanau sei nifu galena mairemam sei taragumtai Rajib Elias Bobo sei yangkhaigani pan Moirang oksongbungdagi konjengbam Jogendro sei yangkhaigani thoyamadi laikai asimaktadigi ngangom ibobi sei humfuga mangani thawdo asi hanagi minister Moirang koireng yumda Lana Thoram ama pangthoknaba sem sabagi thabak satharingaida thokibane hari amarona Chusampur district ki manungsana leiba laika amadi molsanglomdagi Kuki khulai paibisingna trong laubida fit 10 rom sangba bom ama kapsilakpadagi yumgi amangsang amaga mandepki GIC na khaba phaklangi saruk khara akai toi thokre adoba laibuk phawdagi asu apandi yaukhitre hari thawdo singa se yu anganba pung mariga makhairom tarakpara thokibane thawdo adugi matangda khunja singna Phongdorakpagi matung ina ngasi ayuk pung mariga makhairam tarakpado waile Kuki khulai paibising aduna bom ahum kapslaki bom ahum adugi manungda ani di labukta taaduna pokaiki aduga amana labukta tasilaktuna akai aitoi thokibane yumlakta tasilaki bom adugi masi ena paithuraktuna manaknakpada leiba mandapki GIC khaba phaklang adusu akai aitoi thoki bom adu pokai khraba matung matam ikan kanadana high kenel amadi Zemon khulda leiba CRP personnel singna bom kablaki ba maikei nongmai round kaya marum kablaki Kuki khulai paibising adugi maikei digi su nongmai round kaya kapslaki nongmai kapna riba mafam adura Bishnupur district police ki ahenba force sangsinki hauji phawgi oina thawdo adura asu apan mi simina yawbagi pawti leitri thawdo thokpa madura Moirang AC ki MLA Thongam Santi su hakthengna laktuna yengsinkhre loinana high kenel da Bishnupur district ki SP KSH Rabi Kumar laktuna yengsinkhre Central Force ki en team single loina mafam adu thibu amigi operation ama satakre operation adu ki saruk ama oine security force na mol sangkulda laiba Kuki khulai paibising ki bunker ka thuaikre amaromda thawdo asi thokraba matung Moirang tamna lakpa Assam Rifles gari yauna Central Force gari sing Bishnupur bazar thalaga salankhidre Central Force ki personnel sing tonglakpa gari sing adu maike edongi masing yamlaba imaibel kya thulaktuna athingba piri habigi pau phangga Bishnupur police ki nupi police personnel sing yauna mafam adu laktuna athingba piri badu handokna khanki adubu masing yamlaba imaibel sing adu yadabadagi Central Force ki personnel sing tongma gari sing adu makhatana athingba pibaga loinana gari sing adu mamai leiraga halanki adi atopa maruiba paukrana Kuki singna drone bombing tawduna landaraglaba phawba lengana tumina leisinbabu yaningdaba phongdoktuna paksana human chain semduna kholaw sing laukre Sin Kuki narco terrorist na drone bombing tawduna landaraglaba phawba center amadi state lengana tumina leisinbigi thawongbu yaningdaba phongdoktuna ngasi Manipur gi tungan mafam singda human chain semduna PNW kholaw sing laukre Coordinating Committee on Manipur Integrity Kokomina Laktokibagi Matungina, Nasi Ayuk Pung Taramathuidigi Numijungba Pung Taranithoi Pawba Miyamna Lambida Tolaktuna Human Chain Sembagaloina, PNW Kolau Sing Amatoina Lakhi. Impal gi akoibada leiba mafam sing Oripo Kangsup Road, Sagolban Tera Lambi, Kuyatung Lambi, Tidim Road na singba mafam sing da miyam tholaktuna Human Chain Semki, Masida tungan masinpham da leiba mioi kya su saruyaki. Human Chain Semduna lusingkiba Human chain semduna sanction kiba khongjang aduda kokomina thamkiba slogan sing misam yam ngak pangamdraba Central Force in khudakta hankigadabani Koki militant sing legana terrorist oina laktokadabani drone bombing thawong terrorist thawong ni India lenga na Manipur gi miyam de yengliba miyeng yaning de amadi Manipur lenga ki pangda bigi thawong yaning de haiba kholaw sing ama tu oina lawmina ki ngasi gi khongjang aduda saruk yakiba All Manipur Bar Association gi president Yumnam Tomsa mitai ni phongdorakpada aerial bombing fawba tawraklaba matam asida government of India na khangchan usinadana leibi yaningde hauzik thokliba lal asi khudaktagi loisinanaba angamba thakta khonagani kokomina ngarang lauthokibagi matungina khongjang asi sogatpani haina magna makhatana phongdoki ningsing wayabadi kokomigi coordinator thoksam somendro na ngarang pangthokiba pawgi mifam amada phongdokibada kokomigi component body single loinana hauzik oiriba Manipur gi phipa masigi matangda miyam Mifam ama pangthokton warep ahum loki
warepsing adudi drone attack phawba chathrakliba sin Kuki narco terrorism gi mathakta Central Force numit mangani gi manungda khut thadaba tarabadi Manipur gi Central Force hanki gi dabani Housing Lamda Masida Oedi Pipa Masida Central Amadi State Government Domina Lashiliba Siki Mayokta Yaning the Bafungdok to Lambi the Human Chain Semduna Kolaukia Laubamati Manipur Gimia Ngak Pangam Manipur Police ki DGP Amadi Security Advisor Kudakta Lokhoka Davan Haiba Warepsing Sini Kongzang Asibu Sawaladuna Impal East District Manungsana Laiba Kurai Lamlong Tinsit Road Kongpal Tongkong Yaun Human Chain Semduna Tuan Kolau Sing Laki Amaramda Tendongyang Kungangi Apun Bamaira Paibi Lupna Sushilaga Tendongyangi Miam Human Sensemki Amaramda Kongzanga Sikokomi Zeribam Sinduna Samu Punbi the Sankshinki Kongzanga Dugamari Ledana Kokomi Zeribam District Ko Convener Senjam Signing the Fungokibada State the Central Force ki personal Kya Thazilaglabasu Koki Kulai Pibis in the bomb Mamadi no make up Selectuna Etexa Tarakpigi Tawong left Riaki Kongzang asida tungan mapam singda laiba school college ki mahiroi singbu magi school college ki mamang tholak human chain semduna kholauk sing law ki baduda oza amasum staff sing saruk yaki atopa pawmana Kuki khulai paibi singna drone attack ki bombing Manipur khaktana tana India pumbada singna bani binod Kuki khulai paibi singna drone bombing tawduna nupi ama khatkiba madi miyoi kya aso apanangan kiba thawang adu Manipur khaktana tana India pumbada singna bani haina RPIA gi Central Committee member Binod Nikolze na condemn tawkhre Binod Nikolze na thadorakpa video release amada wapam asi phongdokladuna mahakna hai drone sizinaduna bomb thadaba haibisi laiba ani gi marak sathaba lan gi matam khaktamakta sathabani oidakliba lal gi phiba masi phurup ani gi marak thokpa irang ni haiba yaroi Kuki Kulai Pibising Satharakliba Anova Lalong Siki Matakta, India Lingana Tomina Lesson Bigi Matam Natre. Matang Asi Yoroglavadi opposition amasum ruling Haina, Tokai Wakalon Tadokuna, Yellow Missing Kanana Bohonava Matam Yore, Miyangi Pangpam Tokpahak, Kodemak Pangan Bahaiba Wakalon Sina, Mang Tarak, State Parties, the Manipur Yellow Missing Gidama, Kongpam Sitna Lep Dihaki, Miyoyama Kaplamle. Ngasinung tilpung ohunga makhairam tabada Bisnupur district ki mafam amada sakhangdaba kulai paibisingna miyoy ama makhongna nungmaina kaplamle sakhangdaba singna kaplam laba miyoy du maibam abi saini fukawi kwa kaitel thonauzum laikai degine hari ma ku nungmaina kaplam kiba du Bisnupur district ki mafam amada ma ki yet thangba makhongna kaplamani presta phangba paw man hairi bide miyoy si rub amagi mingda miyam degi sankhai thumkhai tawba miyoy ni hari amaromdana Susampur emergency shutdown tokre Bisnupur district ki Moirang amasum Torong Lawi the Susampur gisung ki mafam dagi rocket missile capsule duna misi mina thokraba matong ngasinung tilpung mari dagi Susampur town thong lonana ba Kuki student organization KSO Susampur emergency shutdown law thoktuna mi amata mapan thoktuna ba town asida koina satuna law thokre hiramasi gi matana KSO Susampur na khuyek pi duna sirol ama thokre hari atopa pawmana Kulngak pasingna bethela madi kautruk ki lona basingi mongsongda nungay kapnakre. Kuki kulai paibisina ngasi angan ba yukta bethela madi kautruk ani ki lona basingi narak mongsong lomda movement tawrak padigi kautruk lomda sangsilakta na ba kulngak pasingna nungay ron kare. Bethel maning sing kautruk maning NSUI Sports University matakta laiba water supply manak amadi harau thelda masing yamlaba kuki kulai paibising sangsinduna laibigi khudam khara phangle hari. Presta pungba pawam gi matungina ngarang numidang pung tarama thoiram tabada Kuki Kulai paibising tungan ba maikei digi drone kya kautruk khul gi nongthakta altitude nemna koi pai ba horakhi drone sing adu ngak kanaraga koi pai duna kautruk ki khunja sing gi aron athup yengduna lekhi ahing nongyai matung angan ba ayuk pung aniga makhairom helakpa atuhaida kautruk sing laikai gi kha thangbada leiba Bethel ge hek taina ba singkhong gi narak mongsonglomda Kuki Kulai paibisingna kautruk sing laikai nakna movement tawgi saum phangmadagi khulngak pasingna nungmai ron khara narak mongsong tamna kapsinki madudagi Kuki Kulai paibising adu amambagi khudong chaba lawduna narak mongsonglomda chensinduna mangkhre hari thawdo sugi makha tarakpada ngasi ayuk pung makhai do waida Kuki Kulai paibe khara Bethel nakalgi narak mongsonglomda koisa chatpa khulngak pasing uba ukhi haina pausina makha tari atopa pawmana MUC da cleanliness culture launch tawkhre Kanchipoda Labor Manipur University of Culture gi extension campus na weekly cleanliness program on a university asigi BC Professor Paunam Gonindro Amari
MUC की डिप्यूटी रजिस्टर एंड डायरेक्टर डॉक्टर लौरेंबम सुरजिना ओजा मयाम अमदी महैरोइसिंग याउना cleanliness culture launch तौखरे कैंपस असगी मनुंगदा लैबा क्लासरूम रिहर्सल हॉल अमदी मापान की अकोइबदा लू नाना थमनबगी पानमदा सयोल खुदिंगी चथगदबगी सरुक अमा ओइना ngasiदगी cleanliness culture की प्रोग्राम असि हौदोकपनि हाइना MUC की BC प्रोफेसर पी गुनिंद्रोना फोंदोखि यूनिवर्सिटी असगी कोर्स करिकुलम की सरुक अमा ओइना हापसिनगदौरिबा प्रोग्राम असिना कल्चर की महैरोय अमा ओइना थाक्सी खक्सी खंगना ओजा गुरु सिंगु इकाय खुमनबु उत्पगा लोइना महैसंग असि तरु तनाना थंबर असौबु थौदांग लौगदरिबु डिप्यूटी रजिस्टर बु थागरबा फोंदोखि थौरमगा मरी लैना MUC की डिप्यूटी रजिस्टर डॉक्टर एल सुरजना हाइकिबदा महैरोय सिंगना मसा मसा की डिपार्टमेंट सिंग असि लू नाना थंबदा महैरोय सिंगबु ओजा सिंगना यंगसिनबगा लोइना सेमिस्टर एग्जाम अमदि सही एग्जाम दा इंटरनल असेसमेंट की सरुक अमा ओइना लौगदोरि मसिदा नतुना अकोइबिगी सक्तम सिंग असि सेंगदोकपना लाइना तिना क्या नरकपदगिसु ngakthopa ngamgani haikenasu pausida makhatana phongdorakli makasa tharakpo oina tenba pau khran lambi thingbi khongjang handokre Imphal More lambi ki singjamai mayangbam laikai mapadagi kakwa asem laikai fawgi sarugasi semjindabagi mayuktangasi ayuktagi sangsinkiba lambi thingbi khongjang yanaba purakpadagi handokre ngase anganbadagi horoga singjamai parkingdagi kakwa asem laikai fawgi manungda leiba Club amadi maira pai biluk kyana lambi thingbi khongjang sangsinki tala aduda work minister chief engineer singjamai police ki OC amadi atai staff sing yauna social development organization की सकले न मिफम मपांगथोक की बादुदा डिपार्टमेंट की मेके की लंबी सेम लगनी है न थाजब पीबद की लंबी थिंग खोंजंग अदु हंदोक की बनाइदि अमरोमदना जावा एसडी की अनोबा मोटरसाइकिल अमा लॉन्च तौखरे एडवांस टेक्नोलॉजी स्टर्निंग्स डिजाइन अमदी हिरम खुदिंग दा अतोप मोटरसाइकिल अमतन माइथीब पीब ngamlroidaba जावा एसडी मोटरसाइकिल अनोबा न्यूक्लियर मोटरसाइकिल सेगमेंट 350 जावा 42 FZ लॉन्च तौखरे है ख्वाइदगी नोब 42 लाइफ सीरीज एडिशन की जावा येसजदी मोटरसाइकिल की अनोब एडिशन 350 अल्फा 2 इंजन की जावा 42 FJ असिगी ममल असि दिल्ली की एक्स शोरूम की ओइना लुपा लामगा लिसिंग मौद्रागा मापनगा सामगनि फुगनि थोइद मार्केट फंगने अनोब एडिशन की जावा येसडी की मोटरसाइकिल असि मलेम की मफम क्यादसु लॉन्च तौनबा होनारि बाइट असि तोंगान तोंगान मसु मंगारोम द फंगनि लोइना मणिपुर यावना नॉर्थ ईस्ट की स्टेट सिंग अमदि इंडिया पुंबगी मार्केट 350 जावा 42 FJ असि फंगनि हाइरि मखासा थरक पोइना तो पपावमना इंडो-म्यांमार पारिंग द मोंगजंग विलेज द नोई कापनब द कुकी मिलिटेंट अमा सिरि कुकी खुलाई पाइब सिंग तंपाकी ललहौब लुप अमदी लानमी सिंग खुथोंनबगी थौदोक द कुकी खुलाई पाइब अमा सिरि हाइरि हाइरिब थौदो सिंगरा नुमिदांग पुंग 10 मखाइरम ताब मतम द मणिपुर अमदि म्यांमार अनिगी लोनब बॉर्डर पिलर 81 मनाकी मोंगजंग विलेज अमदी मोइजोय विलेज थोकिबने थौदो अदुर लैखिद्रब कुकी खुलाई पाइब दु मोरेगी यंगो पोकपी विलेज तगी मिस्टर तोंखहाउ लोफो अपकपी ngamjapau lokfo kobo miwe ama oirambi yai haina thajanari sapsaba paudi famngamdri ningsing mayabri tha asiki mari ge yukti gi memar gi ngpai saruk oiriba minda village da KNF BMS amasung NSN IM ani gi marakta khothokna khibagi thaudok su laikhrabani madura KNF B gi maikei da asi ana yaukhibaga loina NSN IM gi lanmi amasu asu apanang ki hairi अतोप पाउगी लिखुन मन ngara नुमिदांग अथिंगबदा मोरे कॉलेज मनाक्ता KNA अमदी बेलेस वॉलंटियर सिंगी मरक्ता खुथोकनबगी थौदोक्ता मियोय अमा सिबगा लोइना मियोय अमा सोकी हाइरि असोकपा मरि सीखी हाइरिबा मियोय सिंग अदुगी ममिंग मथा अमदी लाइफम प्रेसना फंगमंगमद्रि अतोप पाउमना कोकोमी नंगा सिदगी पब्लिक इमरजेंसी लाथोखरे हौजुक मणिपुर की ओइरिबा सथीरबा फिबम असिदा कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीन इमरजेंसी लाथोखरे नंगासी कोकोमी की कोऑर्डिनेटर थोक्सोम सुमेंद्रो ना पाउगी मिफम अमदा लाथोखरे मांगना हाय मणिपुर मियाम हिंगे हाइरबदि इसा इसाबु ngaks batai maduna kokomi na public emergency lathokpagi maramne nupi angang singi lambi setpada section drabadi mafam khangna koki terrorist attack sa tharku yana leri maduna yum da haibadi building na singmar sangduna leibiyo कोकी terrorist सिंगा इंडियन सिक्योरिटी फोर्स सिंगा पुना लमिनादुना लाइबने हाबिसे एकोइना खंगे अदुबो हौजुक फावर इंडिया लेगाना करिगुम थाबा अमता लखतना लाइदि मदुना मिसाल फाव कापसिलकपा हाबिसि एकोइ मणिपुर मियामबु इंडियन सिटीजन ओइना उरक्तबने एकोइबु लोइसिलगा सिन स्टेट अमा सेमलकदरा हाबिगि सिंगनाबा लाइदि मदुना मियामना इशान इसाबु पब्लिक इमरजेंसी असि लखथोकपने हाइखि पाउजल पाउक्सीदना सुम हेडिंग तौरगा फोंगले तुरंग लावबे कुकी terrorist सिंगा बॉम्ब तरुक थादरखरे
Moirang gi hanagi Chief Minister gi yumda pokhai bada ama lekhidre manga sokle hadi makha satharak poina masum loisilak poina paujal pauksedana Samit Patra Imphal thadokre Chief Minister Beren Minister MLA singi phire phayeng khanglabiyai Manipur hojik thokliba kangluk irang asi matam khra lepluraba matung September amadagi Kuki narco terrorist na drone bomb yauna kapsilaktuna mirai ma hatkiba kya amana asu apan nanglakpagi wathok asi national media sing asawi issue ama oirakpadagi Bharatiya Janata Party BJP gi national spokesperson amasu oiriba North East State ki coordinator MP Dr. Samit Patra numit nini gi khongsata Manipur laklamba du ngarang sakhre MP oiriba coordinator Dr. Samit Patra na Imphal thadokraba matungda Manipur Chief Minister N Beren lusingba lainga asida yauriba cabinet minister sing support toriba tuan political party ki MLA sing phibam hena lusilakre Thasi ki ahumda Samit Patra na Imphal laktuna Chief Minister N Beren BJP Manipur State ki President Adhikari Mim Sarda Manipur Legislative Assembly ki Speaker Thoksam Setabata yauna cabinet minister khara unaduna wari sanaramki Magna Manipur laklambadu aruan ba khongsat oina press media gi mioi fawba khangkidi Magna satkraba matungna laklammi haiba khalkibani Samit Patra na Delhi gi dam Imphal thatokraba matungna Chief Minister N Berena BJP lengal ka sogoliba MLA sing yoiba mifam mangarang nungtil pung amarom taapa matamna pangthokre ngarang Chief Minister N Berena Shia logduna pangthokhiba mifam maduda rolling MLA oina punna yankhai gi manga lebegi manungna Kuki yauduna nifuga manga na sogolibani Makhoigi marakta minister khara yauraga NPP amadi NPF ki yauraga puna MLA kun khaktana mifam madura saruk yakhi haidi ngarangi mifam maduda rolling da lairiba MLA sing thokliba irang sigi mari lainaba resignation taunaba hawdoknarabasu MLA sing sudabana phirep adu lawbangam kidi haidi adumapo ngarang saruk yahodaba MLA sing amuhana aib sirol thaduna hayeng September 3 ta Chief Minister gi office ta mifam phamduna makhatana lenga asi Pamina Kigadra Natragana, Chief Minister Yauna MLA sing resign to Gudra Highway Pirep Lorak Yahena, Presna Pangba Awang Mataki source Amanhaidi. Tentakpa Paw Munalangan Asibak Laura Drabadi CM Gibanglo Tamzilagani. Manipur Miam gi punsi amadi lanthung ngak na thagat khiba lamdam asigi lusing basing na sahi ama makha hela ba Kuki narco terrorist ngi kayan ba thawang si mayong na bagi mo ta khangsin aduna directly ba matam sangli ngasi Kuki narco terrorist na mapangal kala ba bom kya turong law bitu landarak pa na tan Moirang gi hanagi Chief Minister gi yumna sa tharaki ba bom gi landada hal oiraba arangbam ama laikida ba lenga asina soibadagini laikidra ba haksang si Rims Hospital Pukhatna ba hona ba da maike dongi miyam na Moirang lam khaida thingduna laingak mapu singna laikhidrabi haksang lawbu lakadabani kariguma lenga na hayeng phawbagi manung lawbu laktrabadi BJP lenga sina mana oina laikhidrabi haksang si hayeng Chief Minister gi Bangalore thamjilagani haina maira paibi ima mana penda ba phongdokre ado hauskuina di miyam paus matang sa lusinjarage masumyam puna no update ngaminasi